Matay magi mo no ichajeshing mo hangai kana thakapong duk sari haide khoi gi awa pa ko chekha du juman khapi gi duga ichi ichanching gi mo chillaga lakbi ba ibungjo khoina hangai kana thakapong duk somna kandana ku gi khunne ba ko duga somna kandana khoi gi matay gi khunne ba sidalai se lok am turi ama leraga lok leraga mo somi ku gi khun ta du ne ba duga khoi somi na mo kenon do ba manu da gi bangare am le ba ko second step ki bangare ne ba first step ki bangare na so amanu sida ku gi han ba second step ki bangare Maitai imagi mamom loina ngarang itham moirang puralda khun ngakliba volunteer nupa amasung nupi singda Taliban scarf taraga manga hand glove taraga manga khongmoja pier taraga manga amadi ising hapnaba case mari amasung firol khara lonina chana ba polam sing mateng pangkhre tengbang pibagi khongchit aduda maitai imagi mamom loigi mahut sinduna wangching lamding municipal council wa number 4 gi councillor amasung social worker thokjom amitabh na luching khi amade polam sing adu khusinaki Matay magi mo no ichajeshing mo hangai kana thakapong duk sari haide khoi gi awa pa ko chekha du juman khapi gi duga ichi ichanching gi mo chillaga lakbi ba ibungjo khoina hangai kana thakapong duk somna kandana ku gi khunne ba ko duga somna kandana khoi gi matay gi khunne ba sidalai se lok am turi ama leraga lok leraga mo somi ku gi khun ta du ne ba duga khoi somi na mo kenon do ba manu da gi bangare am le ba ko second step ki bangare ne ba first step ki bangare na so amanu sida ku gi han ba second step ki bangare